ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯅꯤꯄꯥꯟꯗ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯂꯝꯐꯦꯜꯗ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯊꯣꯛꯆꯣꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏꯈꯤꯕꯗ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯅꯤꯄꯥꯟꯗ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯊꯥꯡꯃꯩꯕꯟ ꯊꯥꯎ ꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯔꯒ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝ ꯐꯥꯎꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯅꯤ ꯁꯨꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤ ꯐꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯟꯕ ꯄꯣꯛꯍꯜꯂꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥꯒ ꯂꯣꯏꯅꯅ ꯈꯣꯡꯆꯠ ꯆꯠꯄ ꯑꯃꯗꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕꯅꯆꯤꯡꯕ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥꯒ ꯂꯣꯏꯅꯅ ꯈꯣꯡꯆꯠ ꯆꯠꯄ ꯑꯃꯗꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕꯅꯆꯤꯡꯕ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯅ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯁꯥꯡꯊꯍꯜꯂꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯟꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ, ꯏꯂꯦꯛꯇꯦꯗ ꯃꯦꯝꯕꯔꯁ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡ, ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡ, ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯀꯟꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯁꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯌꯦꯡꯕ ꯉꯝꯗꯕ, ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯂꯧꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯑꯁꯤ ꯁꯦꯟꯇꯔꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯁꯦꯟꯇꯔꯅ ꯃꯥꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯃꯥꯏ ꯄꯥꯛꯅꯕ ꯁꯤꯟꯂꯛꯄ ꯑꯁꯤ ꯌꯥꯅꯤꯡꯗꯦ, ꯑꯄꯨꯟꯕ ꯃꯤꯌꯥꯝꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯈꯣꯜꯂꯥꯎ ꯂꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯁꯤꯐꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯑꯁꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯦ꯫ ꯍꯥꯏꯅꯈꯤꯕ ꯈꯨꯗꯤꯡꯃꯛ, ꯌꯥꯅꯈꯤꯕ ꯈꯨꯗꯤꯡꯃꯛ, ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯗꯤꯡꯃꯛ ꯊꯑꯣꯏ ꯑꯣꯏꯅ ꯇꯧꯕꯤꯗꯕꯗꯒꯤ ꯉꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯀꯌꯥ ꯂꯩꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅ, ꯂꯩꯉꯥꯛꯀꯤ ꯂꯤꯗꯔꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯃꯤꯂꯤꯇꯔꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯤꯂꯤꯇꯔꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜꯅ ꯅꯝꯊꯒꯦ ꯍꯥꯏꯕꯅꯤ꯫ ꯄꯥꯡꯒꯜ ꯍꯥꯏꯕꯁꯦ ꯁꯣꯜꯂꯛꯄ ꯃꯇꯝꯗ, ꯃꯥꯅ ꯅꯝꯊꯒꯦ ꯈꯜꯂꯤꯕ ꯃꯤꯗꯨ ꯑꯗꯨꯝ ꯀꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯜ ꯑꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯌꯥꯝꯕꯨ ꯃꯁꯥꯒꯤ ꯃꯤꯌꯥꯝ ꯑꯣꯏꯅ, ꯃꯁꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅ ꯈꯟꯕ ꯑꯃ ꯏꯟꯗꯤꯌꯥꯅ ꯆꯪꯉꯤ꯫ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯏꯟꯗꯤꯌꯥꯅ ꯃꯥꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯕꯂꯤꯒꯤ ꯍꯥꯃꯦꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯦ ꯈꯨꯗꯛꯇ ꯂꯦꯞꯄ ꯃꯇꯝꯗ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯏꯕ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯦ ꯐꯥꯖꯤꯜꯂꯒ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯕ, ꯇꯛꯊꯣꯛꯈꯤꯕ, ꯃꯁꯦ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯇꯛꯊꯣꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯇꯛꯊꯣꯛꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯉꯥꯛꯀꯤ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ, ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯃꯥꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯦ, ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯟꯅꯗꯕ ꯅꯦꯔꯦꯇꯤꯚ ꯃꯌꯥꯝ ꯁꯥꯒꯠꯂꯒ ꯑꯩꯈꯣꯏ ꯃꯤꯌꯥꯝꯕꯨ ꯉꯥꯎꯍꯟꯕꯒꯤ, ꯑꯩꯈꯣꯏ ꯃꯤꯌꯥꯝꯕꯨ ꯑꯣꯟꯅꯕꯒꯤ ꯊꯕꯛꯁꯦ ꯃꯗꯨ ꯈꯨꯗꯛꯇ ꯂꯦꯞꯄꯨ, ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯃꯩꯔꯤꯛ ꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯜꯂꯛꯑꯕꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯋꯥꯔꯕꯨ ꯂꯥꯛꯄꯒꯤ ꯐꯤꯕꯝ ꯂꯩ꯫ ꯑꯗꯨꯅ ꯃꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯏꯟꯗꯤꯌꯥꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯏ ꯑꯃꯁꯨꯡ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ, ꯑꯗꯨꯒ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯊꯨꯒꯥꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯐꯥꯖꯤꯜꯂꯦ, ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯒ, ꯑꯗꯨꯒ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯁꯟꯁꯤ ꯃꯄꯥꯟꯗ ꯇꯛꯊꯣꯛꯈ꯭ꯔꯒ ꯂꯥꯜ ꯑꯁꯦ ꯈꯨꯗꯛꯇ ꯂꯣꯏꯒꯗꯕꯅꯤ꯫ ꯂꯥꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯅꯠꯇꯦ, ꯃꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯗꯤ ꯃꯥꯒꯤ ꯄꯣꯛꯁꯤ ꯋꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯎꯀꯨꯃꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ꯫